4 simple asan for relieving constipation. First asan Ardha Machendrasan. Khong ye chik konjan gani aduga oi ki kamlak manungda injan gani aduga khong oi jela khong yet ki ku lanthoga khuyum sagani khud ye che leithora ga khong oi ki khongjing da lamgani aduga tung da leithokani. Yes, mid usin bigadabani asan tawbada puning changna yengbigadabani khud nambi bayai ngamdaba kanguna ngamba kanguna adum nangan gi sum tunglomda khud che thamgi bayai. Yes, relax lakpa matamda aina chatkiba lambi aina chatkiba thangtokkiba khong khud pumnamak chap manana relax lakpa matamda su handokpirakadabani. Next asan Janu Shirasan. Janu Shirasan si khong oi natraga khong yet ama hekta konjan biba yai aduga khud ani je sor chingdelaga thangalakani aduga yang tingna sor hontoga nondabirakani. Laibakka khuga thengba ngamnaba honnabigadabani ngahak milusillaga leibigadabani at least 10 seconds. First beginner kangu singi yes chap manana relax lakani ngasai chatkiba maong adumaina halakpadasu adugi chatkibadugi maong adumaina hanbirakadabani. Next asan Pawan Mukta Asan. Hippagi asan ni long hippigani khong ani jiting na thangat pirakani 90 degree da ngag leramgani aduga khu konjan birakadabani. Then khong ani je thabak maya da pusalakani khud ani jina paisan gani khong ani je konjan gani aduga khu ga kadanga thengba ngamnaba honabigadabani. Siju yamna kanaba asan ni constipation da dun observe tobigani aina asan tawringai manungda yes relax lakpada ju ngasai chap manana chatkiba maong du adumaina tapna relax thadabirakani khong ju tapna thadabirakani. Yes thadaba loiraga makrasan da pothagani. Next Bhujangasan. Chin uppagi asan ni khud ani je thabak mayada pusanbirakani aduga tingna sor chingjallaga khoidok boktang thangatpigani midusillaga ngahak leibigani hakchangda kari fauri kadai kadai da muscle se tension leige du yengbigadabani. Yes relax lakpadasu chap manana asan khudimak chap mana thadabirakadabani aduga pothagani Makarasanda. Asibu yengbibagi damakta mayambu thagatjari doubt leibiragasu comment pibirau. Thank you.